Ahan mama kada channel sigi maiki digi miyam prong putaram okse bagalone ne kok ngona kurum jere madinga si phone kiba pausi sing digi maroiba headline sing amade maroiba pausing puduna lakchari tabisi Prime Minister Narendra Modi ne Irang na khamtheng sogalaba Manipur da laklam le saukhat thorangi wafam khara natna Irang loisinbagi wafam di phongdok lamdre Prime Minister na Manipur gi Irang asilum na lawde haibu uthok sare oibobi PM na Manipur da theng sakhiba khongsat laibak thibuni Priyanka Korkom ki total shutdown mafam kharidi khuntak lan sibaga chap manaki Kuki Jo MLA tara na memorandum pishin khare Union Territory demand hongba leitri PM na Suchampur amasung Imphal da IDP sing unakhre IDP nupi macha ama na kaplaga Modi da paudum khre Manipur gi government na illegal immigrant singi mathak ta chapchaba thabak lokhat kani lo kaina changlak pasing changjabam piganu governor Nipko gi lupa phudok pa thoram pangthok khre PM na Mizoram gi ahanba railway line changa khre state asigi ahanba Rajdhani Express lam thakre Free trade pack ki wari sanaba thungjana bagidamak Piyush Goyal na EU gi top officials singa unakhre Lebak kaya Palestine recognition taunaba honrakpadagi netana Palestine state haiba yaroi leiba yaroi han laukthokre Ukraine gi land loisinaba China gi mathakta tarif chada yankhaidagi chama fawa thamjinaba Trumpna NATO alliance singda appeal tawkhre China gi aircraft carrier Fujian ahanba oina Taiwan state ta honkhre Masini ngasi nomagi maruiba headline sing amadi maruiba pau lobisi Prime Minister Narendra Modi na Irang na khamtheng na solaba Manipur da laklam ne chawkhat thorang gi wafam kharanat na Irang loisinbagi wafam di phongdok lamdre haibagi matang da pawda mam pijage myam tabisi chahi ani hena Irang mayok na raba state asigi myam na amuktang di haidun ngainaraklaba ngaiduna lakhiba lebak asigi Prime Minister Narendra Modi ngasi pung kharagi khongsat ta laklabasu Saukhat thaurangi natna Irang asina soolaba IDP singa unaram ki adumak pu waroisin purokna bagi matang chapcha wafam amta miyam da phongdok lamdre Prime Minister Narendra Modi na ngasi ayo angan bada nong marakta Aizon gi Lepui Airport gi Imphal International Airport thunglaki mahakna Chuchampur amasung Imphal gi Kangla da pangthokhiba thauram anida saruk yaki Prime Minister Narendra Modi ngasi Mizoram ga Aizon da lupa koti lising nipan hen changna Sakiba kilometer yangkai mathoi point kuntra nipan sangba Bairavi Sairang Bronze Gas Project adu haktheng na chatlaga sangaram wadaba adu Mizoram gi nong yamna kana chukibna maram oiraga Lengpui Airport gi virtual oina sangaram laga Imphal Airport thunglakibne han badadi Narendra Modi na Aizol gi railway package adu sangaram laga helicopter Chuchampur da tagani haina tawrambani Adubo ngasi ayuk nong chingi fibam yamna fatkidabuna maram oiduna Imphal Airport thunglaki mahak state asigi Governor Ajoy Kumar Bala loina na gari tonglaga Chuchampur da hana chatki mafam aduda state asida pakhat kadaba lupa koti lising taret ka chahum henbagi chakhat thaurangi project sing urep yung tamlamki Chuchampur da mahak na wafam mafam amada mafam aduda Haujik lanjinaraga leiriba IDP singasu unaki ngasi Chuchampur Peace Ground na pangthokiba thoram adu loiraba matungda Imphal laki nungtil pung ani ga minute yangkhai nipan tabda Narendra Modi Kangla gi thoram pangthokpham da Governor Ajoy Kumar Bala amasung atay official single loina thunglaki Kangla da pangthokiba thoram adu da chawranga lupa koti lising amaga chanirom henbagi chawkhat thorangi project sing sangaram ki Kangla da pangthokiba miyam na saruk yakiba thoram da wanga muda Prime Minister Narendra Modi na haki ngasi paikhatleba chawkhat thaurangi project sing asi inam damasi gini Manipur miyam gini praja gini haiduna samlapa wari khara liram laga hojik sahi ani ga tha mapalom sujalaba Irang asigi waroi silama purakna bagi wafam karisu phongdok lamba leitana mahak Guwahati gi damak Imphal thadoki Dubunakal amaromda Prime Minister gi khongchat asida Kuki Jo
MLA Tarana chap manaba khuyek piduna memorandum ama pishan ki memorandum the pallibadi majority community oiriba maitai ichil maitai praja singna communally makoi the minority kanglup oiriba kukida natana taba miyeng kayama yengi oida padaba namtha kayama tawbire haibana chingba harassment assaultment mayam ama pibire haibana chingba piraga aikhoi Manipuragi separate administration anatragana union territory pami haiduna khuyek pisan ki masining asinongmagi maroba headline sing amadi maroba pausing tabire singbo amko khurumjari amadi channel sibu like amadi share subscribe to view haina next jari